Santina kapaduda Lesnana Ima adumna kapkano imana kapa uraga namugi thamoise puba ngamde ai daloya da haige Santina imongna natrabadi kanana su ngamlaroi imongna napabumbu amuta kallu haiduna kapli Lesnana to oima hausikti kapagi matam nate ai tamo hoisu koge aduga daloya da su phanaba haige Lesna maika da kakhalai somda Santina Ramdhonda phone tawi Santina moi babu kaida leirige Ramdhona ai police station da makhoi lakpa ngairiye Santina aisu namauda themkhrabani 50% pige thado ohayona Ramdhona kaino ne 50% di yamandra Santina adugi to o piba pidaba phariba do thado ogalore dana Ramdhona paudo sasat phaunasi nangsu yanaba ta uko namaudo Thanil dasu Lesnana phone tawduna kaure Thanil mayumda prabab lai Santina ibunga somda lakho kakhat khinu Thanilna ima kamain tawrino abung phani haise kaigino Santina hai tumi layu ima wa haige napana tawri base noi myam gini magi matham gi bot kisu kana bani Thanilna kainu imana haise ai gyana matadre Santina yengoi napabungna morirom dagi number 4 khara puthorakpani aduda Lesnagi mabung loyagi timna phare aduna nangsu mauda yaragadi thadopiyona khara themu natradi napabungsu jail soidana yorani aduga imungi ijatsu Thanilna karinu iman harisibo aduma thabaktubu tawba haunabro aibu Lesnada kamaina haidorige Santina handakna hanmanate nangdi sida leitabani na khanglamlo nanaw no padi khangbani noina ngasi nungairi base madugi mapandunani Thanilna as ima noi sidiba aikhoigi yum nungai na honabada mioi kya gi punsino aikhoina mangali base Santina adu usinbagi mathauta de aikhoina moibu namdana yonbro bizabro masa masana laklaga laukhiba chakhiba ngaktani tanjaduda thaubasu thabakta gi hele thaubana ima kamain tawrage abungdi kaida sakhrage Santina napabungdo polisinga hainaruni na chakibani natai mana hairadi yabasue Faribado magi di mabungni Thaubana adudi waningai oide kaino tamona phanaba sinjarane Thanil mama da yingi Thaubada yingi Thanilna imongsi kumai nungai dori micha si sinu hairaga icha si haidu tani ayum sidaga leningdre ko Santi kapsinaraga o nakhoibu chaunaba yokpada namana pa ikhoina kaya da wariba yum phajaba gari phajaba adugi sumathakta nakhoibu thabak amamamsu toholaba aduga hosina namana pa akhoibu phatabanena intokadoribro achauba Thaubana tamosu khra khantabadi phabani matamse leitre itaimada khra yanaba harisudana Thanil mamai kadagi thoroklaga mathakta kakhalai Lesna sofa da famnaga lerami Thanil ubada hawatlaga tamo hosikarino aina tawgadabase daloyasu phone pairakti karigumba daloyana yadragana aibu mau phatabi nung ka henbi taradra Thanilna phamu phajana gyantana sida nana kok sagadaba nate hoi imane ipane aisu moibu nungsidaba nate aisu kari haigadabano khangdre nang amutang hairagadi yengu yare fare yadre fare ai force toroi poto mangan khro aduga ibado jenabirano khara haibigera thongmarumdagi Santi taraduna changsilei karino achauba nangna haidubo posu mangba yaroi napasu kangadabane Thanilna karino itai ina wari sabasu lumaga tana bro tawrisibo pabung kanmana phariro natraga pulap hagibana phabra ima Santi mamogi manakta tutharaga kapsinai inemgi bema handaki matangse nabungda phabiranu thadoklo amuta haibiyu ima nakhong pairaga khoiramasu khoiramage Lesnana karino ima adumaina haibino namungna ngamladi mateng soidana pangani Daloya do hosi phone pairakti aisu hanjin tawribane ima wakhal wabiganu namau lerisidi pungdi sum thengsinki mayamdu matha sanare police station dagi Thanilda phone lai Loyana Ramdhongi imung obirabra Thanilna mane machanu pane kana Loyana Imphal West ki police station da napasu makhongna thongna lai magi khusin tharang dagi drug yauba drug anisu phare ngasidi lockup ta thajankhre court puthok kari bichar tor ke habadu ngaiminarasi thamjare Santina imunga kari hairino napado phone su chatkidre
ꯊꯥꯅꯤꯜꯅ ꯄꯥꯕꯨꯡꯗꯣ ꯂꯣꯀꯞꯇ ꯊꯝꯈ꯭ꯔꯦ, ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯃꯔꯥ ꯂꯩ ꯂꯩꯇꯦꯗꯨ ꯂꯦꯞꯆꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯁꯥꯟꯇꯤ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯞꯂꯒ ꯂꯩꯁꯅꯥꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ, ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜ ꯂꯩꯒꯦ? ꯁꯥꯟꯇꯤꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯌꯥꯔꯛ ꯍꯥꯏꯖꯩ, ꯃꯁꯥꯅ ꯊꯋꯥ ꯁꯥꯗꯕꯅꯦ, ꯃꯕꯨꯡ ꯅꯠꯇ꯭ꯔꯣ ꯅꯄꯥ ꯐꯥꯔꯤꯁꯦ, ꯃꯕꯨꯡꯗꯨꯅꯁꯨ ꯅꯄꯥꯕꯨ ꯃꯁꯛ ꯈꯪꯂꯤꯅꯤ, ꯉꯥꯏꯁꯦ ꯅꯠꯇꯕ꯭ꯔꯣ? ꯅꯨꯄꯤꯁꯦ ꯂꯧꯔꯨꯕꯗꯒꯤ ꯉꯁꯤ ꯏꯃꯨꯡꯁꯤꯅ ꯑꯋꯥꯕ ꯅꯪꯂꯤꯕꯁꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯨꯝꯗꯒ ꯂꯩꯕꯤꯔꯅꯨ꯫ ꯂꯩꯁꯅꯥ ꯀꯞꯂꯒ ꯏꯃꯥ ꯅꯃꯧꯒꯤ ꯀꯔꯤ ꯏꯔꯥꯅꯣ, ꯑꯩꯁꯨ ꯗꯥꯂꯣꯌꯥꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ ꯃꯦꯁꯦꯖꯁꯨ ꯊꯥꯈꯤꯕꯅꯦ, ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯅꯃꯧ ꯀꯔꯤ ꯈꯪꯒꯦ ꯏꯃꯥ, ꯅꯃꯧꯁꯨ ꯑꯕꯨꯡꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯦ, ꯑꯗꯨꯒ ꯏꯃꯥꯅ ꯑꯩ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯑꯋꯥꯕ ꯇꯥꯍꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯅꯃꯧ ꯄꯦꯟꯖꯗꯦ, ꯅꯃꯧꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕꯤꯕ ꯐꯨꯕꯤꯕ ꯑꯗꯨꯁꯨ ꯉꯔꯥꯡꯗ ꯊꯥ ꯐꯥꯖꯔꯤꯕ, ꯐꯔꯦ ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯅꯤ ꯏꯃꯥꯅ ꯄꯦꯟꯒꯗꯕ ꯑꯣꯏꯔꯗꯤ꯫ ꯁꯥꯟꯇꯤꯅ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ, ꯃꯣꯏ ꯕꯕꯥ ꯑꯩꯅ ꯃꯈꯣꯏ ꯕꯕꯥꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤꯌꯦ꯫ ꯊꯧꯕꯗꯤ ꯃꯃꯥꯅ ꯂꯩꯁꯅꯥ ꯐꯨꯕꯗꯨꯗ ꯄꯦꯟꯅ ꯊꯃꯣꯏꯗ ꯅꯣꯛꯂꯤ꯫ ꯂꯩꯁꯅꯥ ꯃꯊꯛꯇ ꯆꯦꯟꯈꯠꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯅ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯖꯩ꯫ ꯊꯥꯅꯤꯜꯅ ꯕꯦꯝ ꯊꯣꯡ ꯍꯥꯡꯉꯨꯁꯦ, ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ, ꯅꯪ ꯇꯥꯃꯣꯅ ꯍꯥꯏꯕ ꯇꯥꯔꯔꯣꯏꯗ꯭ꯔꯣ, ꯊꯣꯡ ꯍꯥꯡꯉꯨ ꯕꯦꯝ꯫ ꯂꯩꯁꯅꯥ ꯄꯣꯠ ꯆꯩ ꯈꯔ ꯎꯄꯨꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯐꯃꯨꯡꯗ ꯊꯨꯞꯆꯤꯜꯂꯤ꯫ ꯊꯥꯅꯤꯜꯅ ꯊꯣꯡꯁꯦ ꯑꯩ ꯀꯥꯎꯈꯥꯏꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ? ꯃꯈꯥꯗꯒꯤ ꯁꯥꯟꯇꯤꯅ ꯂꯥꯎꯔꯛꯏ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯌꯨꯝꯁꯤꯗꯒ ꯁꯤꯖꯟꯕꯤꯒꯅꯨ꯫ ꯊꯥꯅꯤꯜ ꯁꯥꯎꯔꯗꯨꯅ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ, ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯁꯥꯟꯇꯤꯅ ꯏꯆꯥꯗꯤ ꯅꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯔꯕꯣꯏꯔꯦ, ꯁꯨꯝꯈ꯭ꯔꯦ ꯁꯨꯝꯈ꯭ꯔꯦ, ꯊꯥ ꯐꯥꯗ ꯉꯥꯏꯔꯤ, ꯏꯆꯥꯁꯦ ꯃꯥꯡꯂꯦꯗꯀꯣ꯫ ꯊꯧꯕꯅ ꯁꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯆꯥ ꯑꯙꯥ ꯃꯣꯔꯥꯁꯦ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯩꯕ ꯂꯨꯍꯣꯡ ꯉꯥꯟꯕꯗꯒꯤ ꯎꯔꯕꯅꯤ꯫ ꯊꯥꯅꯤꯜꯅ ꯏꯃꯥ ꯑꯩꯅ ꯇꯣꯛꯑꯣ ꯍꯥꯏꯔꯤ ꯇꯣꯛꯑꯣ, ꯏꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯐꯕꯅꯤ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯅꯣꯏꯁꯨ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯤꯅꯦ, ꯏꯄꯥ ꯃꯥꯡꯍꯟꯕꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯤꯕꯅꯦ꯫ ꯊꯧꯕꯅ ꯑꯩꯒꯗꯤ ꯄꯜꯂꯛꯀꯅꯨ, ꯄꯥꯕꯨꯡꯅ ꯇꯧꯔꯤꯗꯣ ꯚꯣꯠꯀꯤꯅꯤ, ꯚꯣꯠ ꯀꯥꯔꯤꯉꯩꯗꯗꯤ ꯏꯄꯥ ꯃꯤꯅꯤꯁꯇꯔꯅꯦꯅ ꯅꯪꯁꯨ ꯃꯨꯛꯄ ꯌꯥꯎꯔꯝꯅꯤꯅꯦ꯫ ꯊꯥꯅꯤꯜ ꯁꯥꯎꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯊꯧꯕꯒꯤ ꯀꯣꯂꯔꯗꯨ ꯄꯥꯏꯔꯒ ꯀꯤꯟꯗ ꯊꯤꯟꯖꯤꯜꯂꯤ꯫ ꯊꯥꯅꯤꯜꯅ ꯅꯪ ꯄꯜꯂꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ, ꯅꯌꯥꯝꯕ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯣ, ꯑꯉꯥꯡꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ꯫ ꯊꯧꯕꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤꯁꯤꯒꯤ ꯍꯥꯀꯟꯗ ꯅꯄꯥ ꯅꯃꯥ ꯅꯅꯥꯎꯐꯥꯎ ꯐꯨꯕ ꯍꯥꯠꯄ ꯉꯝꯗꯣꯔꯤꯅꯦ ꯍꯥ? ꯏꯌꯥꯝꯕꯗ ꯈꯨꯠ ꯊꯥꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ, ꯃꯔꯝ ꯆꯥꯔꯗꯤꯀꯣ꯫ ꯊꯥꯅꯤꯜꯒ ꯊꯧꯕꯒ ꯐꯨꯗꯠꯅꯔꯛꯏ꯫ ꯃꯃꯥ ꯁꯥꯟꯇꯤꯅ ꯀꯟꯅ ꯈꯥꯝꯗꯣꯛꯂꯤ꯫ ꯁꯥꯟꯇꯤꯅ ꯅꯄꯥꯒꯤ ꯋꯥꯔꯤꯉꯩꯁꯤꯗ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯑꯆꯧꯕ ꯊꯥꯗꯣꯛꯑꯣ, ꯍꯩ ꯊꯧꯕ ꯅꯪꯁꯨ ꯍꯜꯂꯣ, ꯍꯩ ꯇꯉꯝꯕꯤ ꯅꯋꯥ ꯈꯥꯝꯂꯨ ꯂꯥꯎꯅꯦ, ꯁꯤꯅꯕ ꯇꯥꯔꯦꯅꯦꯍꯦ, ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏ ꯑꯅꯤꯕꯣ꯫ ꯂꯩꯁꯅꯥ ꯆꯦꯟꯊꯔꯛꯇꯨꯅ ꯊꯥꯅꯤꯜꯕꯨ ꯆꯤꯡꯂꯒ ꯄꯨꯈꯠꯈꯤ꯫ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ, ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ, ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯂꯩꯕꯒꯤ ꯍꯛ ꯂꯩꯇꯦ, ꯐꯠꯇꯕꯤ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯕ ꯍꯧꯅꯕ꯭ꯔꯣ? ꯂꯩꯁꯅꯥꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯕꯅ ꯏꯌꯥꯝꯕ ꯑꯣꯏꯔꯁꯨ ꯅꯋꯥ ꯂꯧꯗꯦ, ꯑꯙꯥ ꯃꯣꯔꯥ ꯅꯉꯣꯟꯗꯕꯨ ꯀꯅꯥꯅ ꯎꯁꯤꯠꯇꯣꯏꯅꯣ? ꯁꯥꯟꯇꯤꯅ ꯌꯥꯔꯦ ꯅꯪꯁꯨ ꯉꯥꯡꯂꯅꯨ, ꯅꯄꯥꯕꯨꯡꯒꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯣ ꯏꯃꯥ ꯏꯆꯥ ꯈꯟꯅꯕ ꯅꯠꯇꯅ ꯑꯣꯏꯔꯔꯣꯏ꯫ ꯁꯣꯝꯗꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯁꯅꯥ ꯀꯞꯂꯒ ꯀꯩꯒꯤ ꯑꯉꯥꯡꯒ ꯃꯥꯟꯅꯔꯒ ꯈꯠꯅꯔꯤꯅꯣ ꯇꯥꯃꯣ, ꯉꯁꯤ ꯑꯩꯅ ꯎꯔꯤꯕ ꯇꯥꯔꯤꯕꯁꯤꯡꯁꯦ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯊꯥꯅꯤꯜ ꯐꯃꯨꯡꯗ ꯂꯩꯁꯅꯥꯅ ꯊꯨꯞꯂꯝꯂꯤꯕ ꯐꯤꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯒ ꯎꯄꯨꯗ ꯅꯝꯁꯤꯟꯈꯤ꯫ ꯊꯥꯅꯤꯜꯅ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ, ꯑꯩ ꯂꯩꯕ ꯃꯐꯝꯗ ꯅꯪ ꯂꯩꯒꯗꯕꯅꯦ, ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ, ꯃꯈꯣꯏꯅ ꯉꯥꯡꯕ ꯇꯥꯔꯨꯅꯨ ꯕꯦꯝ꯫ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜꯁꯦ ꯅꯪꯒꯤꯅꯤ, ꯅꯪ ꯌꯥꯎꯗ꯭ꯔꯕ ꯃꯇꯝꯗꯨꯗꯗꯤ ꯃꯤꯍꯨꯜ ꯑꯁꯦ ꯍꯨꯟꯒꯅꯤ ꯈꯛ ꯈꯪꯒꯅꯨ, ꯐꯠꯇꯕ ꯃꯣꯏꯗꯤ ꯏꯁꯣꯔꯅ ꯋꯥꯔꯛꯁꯅꯨ, ꯏꯃꯥ ꯑꯣꯏꯔꯁꯨ ꯏꯄꯥ ꯑꯣꯏꯔꯁꯨ ꯑꯩ ꯐꯠꯇꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯕꯦꯝ ꯍꯥꯏꯅ ꯊꯥꯅꯤꯜ ꯄꯦꯟꯅ ꯀꯞꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯊꯥꯅꯤꯜꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯦ꯫ ꯇꯥꯔꯛꯂꯤꯕ ꯊꯥꯅꯤꯜꯒꯤ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯇꯩꯊꯣꯛꯄꯤ꯫ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯑꯗꯨꯝꯅ ꯀꯞꯀꯅꯨ, ꯅꯪꯅ ꯀꯞꯂꯗꯤ ꯑꯩꯁꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯤꯌꯦ, ꯑꯩ ꯇꯥꯃꯣꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ, ꯇꯥꯃꯣꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ, ꯑꯩ ꯇꯥꯃꯣꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯂꯩꯁꯅꯥꯅ ꯊꯥꯅꯤꯜꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯐꯔꯦꯁꯦ ꯅꯪꯁꯨ ꯀꯞꯂꯅꯨ, ꯋꯥꯔꯅꯤ, ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ, ꯃꯣꯏꯒ ꯄꯨꯜꯂꯔꯣꯏꯁꯤ, ꯑꯁꯨꯛ ꯐꯠꯇꯕꯁꯤꯡꯁꯤꯒ ꯑꯩ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯇꯣꯉꯥꯟꯅꯗꯤ ꯆꯥꯒꯨꯝꯁꯦ, ꯏꯃꯥꯒ ꯊꯧꯕꯒꯗꯤ ꯀꯔꯝꯅ ꯂꯩꯒꯅꯤ? ꯊꯥꯅꯤꯜꯅ ꯃꯣꯏꯒꯤ ꯈꯟꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯃꯣꯏ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯕ ꯉꯥꯛꯇꯅꯤ, ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯅ ꯈꯪꯅ ꯐꯠꯇꯕ ꯇꯧꯔꯤꯕ ꯃꯣꯏꯕꯨ ꯑꯩꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ, ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯅꯤ,
ꯑꯩ ꯄꯣꯠ ꯆꯩ ꯂꯩꯔꯨꯒꯦ ꯅꯪꯒꯤ ꯄꯨꯔꯛꯄ ꯒ꯭ꯌꯥꯁ ꯀꯣꯟ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯥꯗ ꯄꯨꯁꯜꯂꯁꯤ ꯂꯩꯁꯅꯥꯅ ꯐꯔꯦ ꯇꯥꯃꯣꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯁꯨ ꯇꯥꯃꯣꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯊꯥꯅꯤꯜꯅ ꯅꯪ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯍꯥꯡꯅꯨꯀꯣ ꯂꯩꯁꯅꯥꯅ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯇꯥꯃꯣ ꯊꯥꯅꯤꯜ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯁꯣꯐꯥꯗ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯐꯝꯃꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯥꯔꯁ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯩꯅꯒ ꯀꯟꯕꯤꯗꯣꯏ ꯃꯥꯜꯂꯤ ꯑꯩꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯒ ꯑꯩꯅ ꯀꯟꯗꯣꯏꯕ ꯅꯦꯚꯔ ꯑꯩꯁꯨ ꯃꯧ ꯑꯐꯕꯤ ꯁꯥꯒꯦꯅ ꯑꯩ ꯄꯥꯕꯨꯡꯕꯨ ꯁꯣꯏꯗꯅ ꯀꯟꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯀꯟꯗꯣꯏꯒ ꯃꯥꯜꯂꯤ ꯍꯅꯨꯕꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯇꯔꯟꯅꯤ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯂꯃꯟꯗꯤ ꯅꯃꯤꯠꯇꯩ ꯅꯄꯤ ꯑꯣꯔꯣ ꯇꯥꯍꯜꯂꯒ ꯏꯈꯣꯡ ꯄꯥꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯒꯅꯤ ꯑꯗꯨꯒ ꯊꯧꯕ ꯅꯪꯗꯤ ꯌꯨꯁꯂꯦꯁꯅꯦ ꯅꯇꯨ ꯊꯤꯕꯁꯨ ꯈꯪꯉꯣꯏ ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯍꯥꯎꯅ ꯆꯥꯎ ꯅꯝꯕꯔ 4 ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪꯗꯨꯅꯦꯅ ꯅꯨꯄꯤꯅ ꯂꯩꯕꯤꯔꯅꯤ ꯍꯌꯦꯡꯗꯤ ꯈꯕꯔꯗ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯌꯥꯎꯔꯛꯑꯅꯤ ꯅꯃꯥꯅ ꯆꯥꯛ ꯄꯥꯝꯃꯤꯟꯅꯧ ꯉꯁꯤꯗꯒꯤꯗꯤ ꯐ꯭रीꯗꯝ 이와세 노이나 볶라수 노이도너 ꯇꯧꯗꯦꯅꯦ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯅꯁꯨ ꯅꯣꯏꯕꯨ ꯌꯥꯗ꯭ꯔꯦ ꯀꯂꯛꯇꯨꯝ ꯄꯦꯜꯂꯤ ꯍꯦꯛ ꯄꯣꯛꯄꯅ ꯆꯥꯅ ꯐꯥꯎ ꯋꯥꯔꯧꯔꯕ ꯍꯥꯏꯁꯦ ꯅꯪꯕꯨ ꯀꯌꯥꯝ ꯐꯕꯤ ꯃꯃꯥ ꯑꯣꯏꯗꯣꯔꯤꯒꯦ ꯉꯝꯕꯨ ꯉꯝꯃꯤ ꯉꯔꯥꯡꯗ ꯊꯥ ꯐꯥꯗ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯃꯋꯥ ꯁꯣꯛꯇꯥꯔꯦꯅ ꯆꯥꯒꯤꯕ ꯇꯧꯏ ꯀꯌꯥꯝ ꯀꯨꯏꯅ ꯏꯃꯥꯡꯗ ꯑꯐꯕꯤ ꯁꯥꯁꯟꯅꯗꯣꯏꯅꯣ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯆꯣꯡꯊꯣꯔꯛꯑꯦꯗꯅ ꯅꯃꯥꯅ ꯆꯥ ꯀꯞꯃꯤꯟꯅꯔꯒ ꯆꯔꯥ ꯍꯦꯜꯂꯨ ꯉꯁꯤꯗꯤ ꯂꯩꯁꯅꯥ ꯍꯧꯒꯠꯂꯒ ꯎꯄꯨꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯥꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯃꯝꯃꯤ ꯊꯥꯅꯤꯜꯁꯨ ꯗꯨꯀꯥꯟ ꯊꯣꯛꯂꯨꯕ ꯍꯜꯂꯛꯑꯦ ꯊꯥꯅꯤꯜꯅ ꯊꯣꯡ ꯍꯥꯡꯉꯣ ꯂꯩꯁꯅꯥ ꯑꯩ ꯂꯥꯛꯑꯦ ꯂꯩꯁꯅꯥꯅ ꯇꯥꯔꯦ ꯇꯥꯃꯣ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯒ ꯊꯥꯅꯤꯜꯅ ꯇꯥꯇꯣꯝꯕ ꯆꯦꯡ ꯕꯣꯔꯥꯗꯣ ꯑꯁꯥꯏꯗ ꯊꯝꯕꯤꯔꯝꯃꯣ ꯂꯩꯁꯅꯥ ꯊꯥꯅꯤꯜꯗ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯏ ꯊꯥꯅꯤꯜꯅ ꯁꯦ ꯄꯨꯁꯜꯂꯣ ꯑꯁꯤꯒꯤ ꯑꯍꯥꯡꯕ ꯃꯇꯦꯛ ꯑꯁꯦ ꯀꯤꯆꯟ ꯁꯦꯝꯒꯦ ꯑꯩ ꯒ꯭ꯌꯥꯁ ꯄꯨꯈꯠꯂꯛꯀꯦ ꯁꯥꯏꯗ ꯂꯦꯞꯄꯝꯃꯣ ꯂꯩꯁꯅꯥꯅ ꯌꯥꯝ ꯇꯟꯗꯤꯌꯦ ꯊꯥꯅꯤꯜꯅ ꯀꯔꯤꯅꯣ ꯏꯄꯣꯠ ꯂꯧꯁꯤꯟꯕꯕꯨ ꯇꯟꯕ ꯌꯥꯕ꯭ꯔꯣ ꯐꯠꯇ꯭ꯔꯗꯤ ꯐꯠꯇꯕꯩ ꯊꯕꯛ ꯇꯧꯕ ꯇꯥꯕ ꯊꯥꯅꯤꯜꯅ ꯆꯥꯛꯈꯨꯝꯗꯒꯤ ꯕꯔꯅꯔꯗꯒꯤ ꯁꯤꯂꯤꯟꯗꯔꯗꯒꯤ ꯂꯣꯏꯅ ꯂꯧꯁꯤꯜꯂꯨꯔꯦ ꯀꯣꯟꯒꯗꯨ ꯃꯊꯪ ꯊꯥꯡꯉꯛꯏ ꯁꯥꯟꯇꯤꯅ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯌꯥꯝ ꯉꯝꯃꯤ ꯅꯨꯄꯤꯁꯦ ꯏꯆꯥꯁꯦ ꯊꯥ ꯑꯃꯗ ꯑꯣꯟ ꯍꯦꯛ ꯑꯣꯜꯂꯤꯗ ꯅꯄꯥꯅ ꯂꯣꯀꯞꯇ ꯖꯦꯜ ꯆꯪꯕ꯭ꯔꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯆꯩꯔꯛꯁꯤꯗ ꯅꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕꯒꯁꯨ ꯇꯧꯔꯤꯕꯅꯤꯅꯦ ꯊꯧꯕꯅ ꯏꯃꯥ ꯒ꯭ꯌꯥꯁꯀ ꯂꯣꯏ ꯄꯨꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯥꯟꯇꯤꯅ ꯄꯨꯅꯤꯡ ꯄꯨꯁꯅꯨ ꯍꯥꯟꯅ ꯂꯩꯔꯤꯗꯨꯗꯤ ꯃꯤꯠꯁꯦ ꯇꯥꯔꯤꯗ ꯀꯣꯟꯊꯣꯛꯅ ꯌꯨꯝꯁꯤꯒ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯋꯥꯏ ꯁꯪꯉꯅꯤ ꯊꯧꯕꯅ ꯂꯝꯁꯦ ꯀꯅꯥꯏ ꯃꯤꯡꯗ ꯂꯩꯔꯤꯒꯦ ꯏꯃꯥ ꯁꯥꯟꯇꯤꯅ ꯍꯣ ꯅꯄꯥꯕꯨꯡꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯤ ꯃꯃꯥ ꯃꯄꯥ ꯃꯅꯥꯎ ꯅꯨꯡꯁꯤꯕ ꯈꯪꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯀꯣꯟꯗꯣꯔꯤꯕꯅꯦꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯄꯥꯟꯈꯤꯕꯅꯤ ꯊꯧꯕꯅ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯏꯃꯥ ꯑꯩꯒꯤ ꯁꯔꯨꯛꯀ ꯐꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯁꯥꯟꯇꯤꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯁꯔꯨꯛ ꯑꯅ ꯌꯣꯟꯕ ꯌꯦꯟꯕ ꯈꯥꯏꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯅꯄꯥꯒ ꯑꯩꯒꯅ ꯋꯥꯅ ꯁꯥꯈ꯭ꯔꯕ ꯌꯨꯝꯅꯤ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯅꯝꯕꯔ 4 ꯀꯔꯕꯥꯔ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯊꯧꯕꯅ ꯎꯀꯤꯜ ꯅꯨꯄꯤꯅꯤ ꯅꯃꯧ ꯍꯤꯡꯆꯥꯕꯤꯁꯦ ꯖꯥꯠꯀ ꯇꯧꯔꯛꯑꯗꯤ ꯍꯥꯠꯇꯣꯛꯑꯦꯍꯦ ꯑꯩꯗꯤ ꯁꯥꯟꯇꯤꯅ ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯅꯦ ꯊꯥꯅꯤꯜ ꯍꯣꯏꯁꯨ ꯄꯣꯠ ꯍꯣꯟꯖꯤꯟꯕ ꯂꯣꯏꯔꯦ ꯃꯐꯝ ꯆꯥꯅ ꯃꯇꯩ ꯃꯅꯥꯎ ꯊꯥꯡꯖꯤꯟꯗꯅ ꯁꯦꯝꯃꯤ ꯊꯥꯅꯤꯜꯅ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯂꯩꯁꯅꯥꯅ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯅꯁꯥꯗꯣ ꯏꯔꯨ ꯂꯨꯊꯣꯛꯎꯔꯣ ꯊꯥꯅꯤꯜꯅ ꯅꯪꯗꯤ ꯂꯨꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯂꯣꯏꯔꯒ ꯂꯨꯔꯒꯦ ꯊꯥꯅꯤꯜꯅ ꯂꯨꯃꯤꯟꯅꯕꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯩꯁꯅꯥꯅ ꯏꯁ ꯂꯥꯜꯂꯛꯁꯤꯗ ꯈꯜꯂꯛꯑꯅꯨ ꯊꯥꯅꯤꯜꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯨꯃꯤꯟꯅꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯊꯥꯡꯒꯠꯂꯒ ꯕꯥꯠꯔꯨꯝꯗ ꯄꯨꯁꯜꯂꯤ ꯂꯩꯁꯅꯥꯅ ꯊꯥꯗꯣꯛꯑꯣ ꯇꯥꯃꯣ ꯉꯥꯎꯁꯤꯟꯅꯅꯨꯁꯦ ꯊꯥꯅꯤꯜꯅ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯁꯥꯋꯔꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ